Loyalam E-PAO tabi bakutimapu Hidram Susmitana Namitangi Pau Pizari Ahamida Partu headline. Manipur ki watok asin lamdam asiki semilon da chawna sokale haina CM na Pandongbada. Naga taruk mapong khangriba asiki matang da UNC na CM ga Landarakhre. Kuki Militant Singna none district ki Charoi Pandongbada Naga long mishing na nomai kapsin na etek Landarakhre. Pau sandona pijari. Manipur ki wathok asin lamdam asiki semilon da chawna sokale haina CM na Pandongbada. Chief Minister Yumnang Khemchana ngasi Manipur State Award for Literature lisangani kunmari lanthokre award adu literature gi lamda singthaningai oiraba thabak torokpa miusing da pibani ngasi Palace Compound da leba Manipur State Film Development Society gi auditorium da pangthokpa jinglem laba thoramda Manipur State Lifetime Achievement Award for Literature Kangjam Ibohol Singh Miamna IS Kangjam da pikhi award adu sale oina lupa lakh mari citation amasung shawl yauri Matangda Manipur State Award for Literature na sareng Lyric Thamamba Hingi Aibi Arambam Ombi Mem Chaubi da Lanthoki Award adu da sale wena lupa lakh ahum citation amasung shawl yauri ahum suba Manipur State Young Writers Award for Literature na Khoyu Nongdam Kaw haina mingthon ba lyric ki aiba akoi jamji den da pikhi award adu da sale wena lupa lakh ama citation amasung shawl yauki award yanthokpagi thoram aduga mari lenana Yumnam Khemchana hai literature haibasina khunai amabu chawkhot mai ke da changsinabagi lamjing meirani loinana khunai adugi culture sing yokhatuna thamba mathok tai ngasi award phanglaba miusing adubu thagatba phongdokhi makoina literature gi lamda loriba mamalyam laba thawdang adu singthaningai ni haukiba chahi ani hum asida Manipur da tholiba tangdulaita da Fibam asina state asiki sami londa chawna sokhalei maru aina nomagi khusumal tanduna hingliba miusingda amukke hena sokhalei Manipur lengana iranga silaksana bahona bada miyamna mateng pangbiyu ban blockade natraga shutdown na aikhogi punsida yaifaba purakloi khuchumal tanduna hingliba miusingda ka hena wahali khudam oina piraduna chief minister na hai tidim lambi gi mayai da lambi paring adubu hena masak fazahana bahabliba iron railing sing khongjang changsin ba Singna thugaiduna manghalei miyamna khongjang changsinba matamda yekhai thingai begi thabak sing chatharudabani maduna khunai asigi masak thihan betanatana samilonda su chawra sokalei Manipur da khunariba puru kutimangna nungsi chanana lamina bagalonena chawkhat mai kaida changsina bhonasi miyamna amata oina punsinduna thabak tominasi khenaba sing thamdana state asibu chawkhatpa amasung yaifaba mai kaida changsina bhonasi haiki Naga taruk mafam khangriba asigi matangda UNC na CM ga Landarakhre Kuki khulai babe singna fazin kibadigi Houjik phawa mafam khangnana leriba konsakul gi pastor ani yauna Naga Micham taruk adu athuba matamda hingna natraga sina imung manungda sinagadabani haina ngasi nungthel UNC gi team amana chief minister ga Landarakhre Chief Minister gi Secretary ta unakiba aduda UNC gi maikhetigi Vice President yauna mioi tarukna saruk yakhi aduga lenga ki maikhetigi na Chief Minister Deputy Chief Minister Lo Sidikho Home Minister Govindas Konthokjam Naga Legislature singsu saruk yakhi wari sanakhiba adugi matangda UNC gi Vice President Gonmain haikibada ngasi wari sanakhiba aduda chapchana lekhai amataba ngamkhide adubu UNC gi maikhetigi mafam khangnala leriba Naga taruk adu athuba matamda rescue tawgadabani makoi taruk adugi matangda Houjik kari phibamda leribage habadu chapchana khangalu miyoising adu fakhiba ngasiga thana numit 12 rom sujelakle maramaduna lenga ki maikhetigi makoising adu athuba matamda rescue tawduna imung manungda sinagadabani karigumba miyoising adu hatkre haibatarabasu asiba hakchang adu sinagadabani mafam khangnana leriba miyoi taruk phangnaba thiba haibasi lenga ki mathongni aikoina changluba yaba natte haina phongdokhi UNC gi maikhetigi pukhatki wafam sing aduda lenga ki maikhetigi Houjik rescue operation yamna kana chathari kari numita makoibu rescue tawgani habadudi chapchana haiba ngamloi haina thamlakhi makoi taruk mafam khangnana leriba asinga mari lenina UNC gi oiba chapchaba kari firek leibage haina hangba amada madu lengangna paikhalakpa thabaki matung ingani makoi taruk adu mafam khangdriba phawa Houjik chathariba economic blockade asi handopagi wafam leite haiki Naga taruk mafam khangdriba asigi matangda UNC na CM ga Landarakhre Kuki khulai babe singna fazin kibadigi Houjik phawa mafam khangnana leriba konsakul gi pastor ani yauna Naga Micham taruk adu athuba matamda hingna natraga sina imung manungda sinagadabani haina ngasi nungthel UNC gi team amana chief minister ga Landarakhre
Chief Minister gi Secretary ta unakiba aduda UNC gi maikhetigi Vice President yauna mioi tarukna saruk yaki aduga lenga ki maikhetigi na Chief Minister Deputy Chief Minister Lo Sidikho Home Minister Govindas Konthokjam Naga Legislature singsu saruk yaki Wari sanakhiba adugi matangda UNC gi Vice President Gonmain haikibada ngasi wari sanakiba aduda chapchana lekhai ama taba ngamkide adubu UNC gi maikhetigi mafam khangna leriba Naga taruk adu athuba matamda rescue tawgadabani makoi taruk adugi matangda Houjik kari Fibam da leribage habadu chapchana khangalu miyoising adu fakiba ngasi ga thana numit 12 rom shujelakle maramaduna lenga ki maikhetigi makoising adu athuba matamda rescue tawduna imung manungda sinagadabani karigumba miyoising adu hatkre haiba tarabasu asiba hakchang adu sinagadabani mafam khangna leriba miyoi taruk phangnaba thiba haibasi lenga ki mathongni aikoina changluba yaba natte haina phongdokhi UNC gi maikhetigi pukhatki wafam sing aduda lenga ki maikhetigi Houjik rescue operation yamna kana chathari kari numita makoibu rescue tawgani habadudi chapchana haiba ngamloi haina thamlakhi makoi taruk mafam khangna leriba asinga mari lenina UNC gi oiba chapchaba kari fire leibage haina hangba amada madu lenga na paikhalakpa thabaki matung ingani makoi taruk adu mafam khangdriba phawa Houjik chathariba economic blockade asi handopagi wafam laite haiki Naga volunteers Singna fazin kiba Kuki tara marigi marai bak tambang amdaba Fibam da leire Kuki Singna fazin kiba Naga taruk khudakta thadonaba NVZ and Sina ultimatum pikrai Kuki kulai paba Singna hostess na fazin kiba Naga civilian taruk khudakta thadonaba NVZ and Sina ultimatum pikrai karigumba Naga civilian taruk adu thadorok tabatarabadi makoina fazin duna thamliba Kuki Sing asoing angam yahondana ba ngak shembagi thabak adu leblagani loina fazin duna leiriba Sing adu makha taba custody gi tamak Naga village guard western command transfer tawragani amasung makoigi command authority gi makha matik chai haina khanba thabak sing lokhalagani haina northern command Naga village guard Naga hills ni thadorok pachirolmana hari Cherolasina makatana haribana hokiba me tara humdoida Naga civilian sing aduna makoigi imung manungal lonena chatlingai da Kuki refugee militant sing aduna fazin kibani Tawdok aduga mari lenana Naga volunteer sing na fazin kiba Kuki tara taret ki manungda ahumna humanitarian ground thadokibani tara marina exchange tawduna thadokibani aduma po Houjik phawa Naga civilian taruk mafam khangna leiri fazin khraba Naga sing adu kadai da lebege amasung makoigi Fibam kari oikhrbage habadu chapchana khangnak laitri Naga singi maikaidagi fazin kiba Naga hostess taruk adu thadurnaba kayarak hana appeal tawbaga lonena angamba changda pukning fathaduna lakibani adubu Kuki refugee singna lanai miyosing natraga group natraga makoina back tawba organization kayana thadurokpa Charoi sing aduna miyam da hena asawba amasung nunangba pohalei maramaduna Kuki militant singna fazin kiba Naga Micham taruk adu khudakta condition amata yaudana thaduroknaba ultimatum issue tawri karigumba Naga Micham taruk adu thaduraktaba tarabadi NVZ and Sina fazin nuna leriba Kuki sing adu asoi angam thohandanaba ngak senbagi thabak chathariba sing adu leplagani loinana makoigi custody da fazin nuna thamliba sing adu makha taba custody gi damak Naga village guard western guard transfer tawragani loinana command authority gi makhada matik chai haina khanba thabak sing lokhalagani hari India da thazaba thamlubadagi ngasidi Manipur machoi tare haina YK dire na phondorakli Manipur gi ngamkhaida illegal immigrant amadi narco terrorist sing changlakba thingada adu Assam Rifles ta sinakibadagi thingbadi lairadana proxy army sing hondok hongjing mateng tawduna leire India da thazaba thamlubadagi ngasidi Manipur machoi tare haina coordinating committee on Manipur integrity kokomi gi convener YK dire na phondokrai wafam ase kokomi gi mi eng makhada proxy war khudakta lepu Kuki terrorist singi mathakta military track down taw wahang taret ki pokom lengang na piu haduna kameng amasung sekmai da pangthoki ba mifam da phondokibani kokomi awang sekmai branch sinduna awang sekmai AC development committee hall amadi nongchup kameng nupi samas maira pabina Imphal West ki kameng community hall da miyam gi mifam pangthokduna ngasi gi khongjang changsingkibani YK dire na makata na hai Manipur gi ngamkhai ngakpa haibasi taraiba thabak nate Manipur gi ngamkhai ngaknaba Assam Rifles sinabadagi ningthina ngakpagi mahut illegal immigrant kaya changsilakpada athingba pikide narco terrorist kaya lansilakduna lamda masida landarakhre phawa khangsin usinadan leiri India lengakna thadokduna proxy army na kusi tawbada ngasi phawa kana amata na thingba ngamdri masi
Manipurbu India na ngakpi senbigani haiduna India da thazaba thamlubadagi phibam asi tarakpani aikoigi iramdam asi aikoina ngakchabagi wakhalona amadi thodang adu leitriba makhai asigumba kaya asi thengnaki gani yalhaumi phurup sing nushi chanana hingminaramba kaya ngasidi narco terrorist singna mihat mipun chathabada tatana khaibung tahana basu hanarakli masida yalhau phurup akoi khudimak na kari tawgani haibasi achepa phirep adu lomina mathok tai masigi matakta India langa ki ka henba thawong miyamna irang lep halu proxy army sizinabale pu haina laurabasu tasin usinadana makhoigi ai oiba aronba agenda amagi makhada tamthiba thawong chatharaliba asi malengni mamangda ikaipam thoi external force kaya sizinaduna Manipur thugaina bohonarabasu yalhau phurup singna amata oina lepminabada makhoigi namlau leinga ki thawong adu maithian bangamgani haiki Petrol amadi diesel gi mamal hengakhre petrol liter amada lupa chamaga mariga paisa mapan yaurei West Asia da tholiba conflict asina maram moiraga global gi oina energy price asi khawangwang khalakpaga loinana India gi oina su petrol amasung diesel gi mamal asi liter amada paisa marfudara mathoi ngarang dagi hauna hengatuna namit tarani gi manung asida thau gi mamal asi ahumlak thokna hengakhre Manipur da petrol gi mamal liter da lupa chamaga Mari paisa mapan diesel gina lupa marfu mapan ga paisa marfu dara mathoi yaure Delhi gi oina petrol gi mamana si paisa marfu tareta hengatuna liter amada lupa marfu nipan ga paisa humpu mari orambadagi lupa marfu dara mapan ga paisa yangkha mathoi ere aduga diesel gi oina paisa marfu dara mathoi hengatuna liter amada lupa marfu dara mathoi ga paisa marfu nipan oiramba adu lupa marfu dara nithoi ga paisa nifu mapan oire international market ki oina thaugi mamal asi tha asigi tara manga da revision tawkibaga loina global gi oina thaugi mamal asi wangkhalakpana maram oiraga state na chalaiba thaugi marketing company singna liter amada lupa ahum hengaki aduga makhata na tha asigi tara mapanda liter amada paisa marfudara amuka su hengaki leptana hengalakli ba thaugi mamal sing asina maram oiraga housing state pumbada household expense hengatba transportation cost hengatba amadi essential commodities singi mamasu hengalaktuna middle amasung lower class family singda chauna awabagi chaithing pire hari Kuki Militant Singna None district ki Charoi Pandongbada Naga longmi singda nomai kapsinona attack chatharakrai Khulai Paiba Singna Kangpokpi district ki manung chanba Kwatlen amasung Kochim anigi lona bada Thadau church leader ahum ambush tawdina hatkiba thodok adugi matung tarakpada Kuki amasung Naga anigi marakta tension wangna lainaringi asigi cherakta ngarang nuntil pung aniga minute kullom tabada None district ki Tupul Maya daleba Charoi Pandongbada Kuki Militant Singna Naga longmi singda attack chatharakre haina working committee ZTC Manipur gi media and publicity na thadorok chirolamana hari Chirolasina makatana haribana Kuki Militant Singna Naga Micham longmi singda chatagiba thawong adu thamoi shokna nungaitaba phongdokpaga loinana akanma mongda condemn tawi Naga miyamgi maiketigi khangba ngakpiba amasung hek ngamba makai pungning fathaba yauna reason asida leminariba kanglup singgi marakta nungsi chanaba purakna bahonarabasu haukiba numit kharini asida Kuki Militant Singna attack chatharkiba asi ngarangi aduga tharga anirak surei Haukiba me tara hundoida Wilson thanga kauba lami amada attack chathaduna hakrai anina sokhanbagi thodok laikrai mihar adu kanana chathakibano haiba hausi phawba chapchana khangbangamdri Kuki miscreant signal lona yadaba mongda me tara hundoida lailong wifi Kuki village agi fazin kiba Naga Micham taruk adu asoi angam yaudana athubada thadokadabani haina demand toriba asigi chapchaba pakhom pinaba honabagi mahutta Kuki miscreant sing asina Miwe Bakunaida award anay chathabagi thawong hena pakthok chawtokna bohonaduna lairi thawong asi miyamda namthak tawbada natana lamdam asida nungsi chanana hingminariba wari watai sanaduna chathariba thawong adu karisu nate haibani karigumba Naga civilian singi mathakta makhatana attack chatharakba Naga taru hostels oina fazilibadu makhatana fazinduna thamna bohonaba amadi Naga singda khanaba hawgi thawong asi makhatana chatharakba tarabadi maduda tholakpa afafatagi daita pumba Kuki Militant Sing amasung makhoigi chingmasingna pugadabani hari Manipur da tholiba thodok singasigi waroshin purakadabani haina lupmangana phongdorakli ngasi nungthil pung ani taba matamda langol leima khole chingmi tami nupi yaifalu sanglen
Langol Lema Kulen Lekaida Langol Leriba Tongan Tomba Kanglu Purup Singi Mihut Sing Punsinaduna Houjik Manipur Tholiba Thodok Shinga Sigi Waroshin Pur Haina Tongan Ba slogan Kaya Lauduna Wakan Mipham Chathakre Haina Lumangana Thadorokwa Chirolamana Hari Chirolasina Makatana Haribana Lengaki Pangal Season Aduna Tangdu Laitadraba Miamgi Punsibu Ing Tapa Pibigi Mahud Henadum Miam da Chamamnaba Hengar Handuna Kongoi Naduna Tambire Lebaki ngam khailan siduna mitop na landa hale yum mai kaya thare khunja sing lanjena hale Fibam asina tagli bati lengak asina aikoi gi ngam khai ngak pangamdre aikoi gi lebak iramdam manipur asing asidi tangdu laita draba punsi marel amada matam sangna adumak lehon gadore asingumba Fibam asida thamliba lengak longi machat asi aikoi gi lebak ngak pangamdre haina lobata landre maramaduna Houjik aikoi gi lebak asi aikoina ngakcharge haba wafam asi achumba oirakle aki tuzungba tambangamdraba lambel amada ning tamba yaudana hingadabagi sharuk aikoi ning tamjarage proxy war tawduna Micham halibasi lepu miyamgi punsi amasung lanthum ngakpangamdraba Indian Security Forcing Manipur daki hankro khulai matik chana pariba terrorist singna Manipur gi Micham miyam halibasi kudak talep halu state terrorism gi thawong sing kudak talepu fazin kibasing atubada thadotuna masa gi mayumda tekta kadana sinagadabani lairiba security forcing asina ngamkhai khaina leptuna miphami pun tawba hatok na hanba yumai than bagaya makogi manak maktada tawhanbada athingba piba ngamdabagum uhaliba asina taklibadi Manipur miyamgi marakta kanglu mastal gi lal ama leptana thoknaba silibra haiba asini Fibam sing asida ngasigi lengak asida thamninglibadi lengak na Manipur miyamgi tangdu laita daba punsi marel adu piduna makhata na tamthiraba masak haibadi mihat mipun thok haliba asi leptana chatha laklabadi ngasi puliba khungang sing asigi apunma miyamna Manipur miyamga loinana akanba khungjang changsinaba sem saduna laire haiki Youth Congress na CM Bangloda Thomjingkhrai State asida Houjik tholiba thoganingdaba thodok wathok sing asida lenga ana chapchaba thabak sing paikhatpagi mahutta tumnu lelebagi matam nate rajniti gi wafamna tongan thamlaga leiriba issue sing asi mapung fana loishinuna iraiba kanada bohona gadabani haina ngasi Youth Congress na CM Bangloda thomjinuna khongjing singkhrai khongjang adugi manungda Youth Congress ki kambuna CM gi Banglo geta thinuna CM hogalo tumnuna leiba matam nate haina kholaw kaya lauki Police ki maike degi su khongjang loising adu control tawna bokhana ki adubu yamna violence oiba khongjang amadi oikhide khongjang adugi matangda Youth Congress ki President W Anana haikibada lengak asina lamdam asigi miyamna lona khai duna hatpagi mahutta aikoi isana yari aikoi hapiro haina phongdoki press na phobwa pawdadi thodok aduga mari lainana police na khongjang loi mari phajinkhre hari arobada maruba paw amuka na pizari Manipur gu wathok asina lamdam asigi semilonda chawna sokale haina CM na phondorakli Naga taruk mafam khangdriba asigi matangda UNC na CM gu unakhrai Kuki Militant Singna None District ki Charoi Pandongbada Naga longmi shingda nongmai kapsinduna attack chitharakre matang asida loyalam E-PAO na namitangi pau bibel lezari tabili bakutimapu amuka hina kurumjani